ꯖꯦꯄꯤꯅ ꯌꯥꯝ ꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯅꯔꯤ ꯄꯥꯎꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯆꯍꯤ 12ꯒꯤ ꯂꯩꯉꯥꯛꯇ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯦ, ꯁꯤꯖꯦꯄꯤꯒꯤ ꯄ꯭ꯔꯣꯇꯦꯁ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯥꯎꯁꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯦꯗꯂꯥꯏꯟꯁꯤꯡ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯌꯥꯝꯕ ꯈꯕꯔꯁꯤꯡꯗ ꯌꯥꯎꯅꯔꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝ ꯑꯗꯨꯒ ꯁꯤꯖꯦꯄꯤꯅ ꯂꯧꯈꯤꯕ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯧꯈꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯊꯥꯡꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯒꯦ ꯊꯝꯕꯤꯌꯨ? ꯃꯉꯥꯡꯁꯥ ꯀꯩꯅꯣꯒꯤ ꯉꯔꯥꯡ ꯈꯪꯍꯧꯗꯅ ꯑꯣꯏꯔꯛꯈꯤꯕ ꯀꯩꯅꯣꯁꯦ ꯐꯤꯕꯝꯁꯤꯡꯁꯦ ꯃꯁꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯃꯅꯤ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯀ꯭ꯔꯣꯁ ꯖꯅꯇꯥ ꯄꯥꯔꯇꯤ ꯁꯤꯖꯦꯄꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯒꯤ ꯃꯥꯏ ꯃꯃꯤꯡꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏ ꯁꯦꯇꯔꯤꯀꯦꯜ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯁꯦꯝꯗꯣꯛꯂꯒ ꯚꯥꯔꯇꯤꯌꯥꯒꯤ ꯃꯍꯨꯠꯇ ꯀꯣꯀ꯭ꯔꯣꯁ ꯑꯅ ꯍꯥꯏꯔꯒ ꯁꯦꯝꯃꯛꯈꯤꯕ ꯑꯗꯨꯝꯕ ꯄꯥꯔꯇꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ꯫ ꯃꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯗꯤ ꯅꯠꯇꯦ, ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯦꯇꯔꯤꯀꯦꯜ ꯑꯣꯏꯕ, ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯥꯏꯔꯣꯅꯤꯀꯦꯜ ꯑꯣꯏꯕ, ꯌꯥꯝꯅ ꯀꯔꯦꯝ ꯀꯊꯥꯏꯅ ꯃꯣꯀꯤꯡ ꯑꯣꯏꯕ ꯑꯗꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯅꯁꯨ ꯆꯞ ꯆꯥꯕꯁꯨ ꯂꯩꯇ꯭ꯔꯤ ꯄꯣꯠꯅꯤꯗ, ꯃꯥꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯅꯦꯜ ꯁꯇ꯭ꯔꯛꯆꯔꯒ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯤ ꯄꯣꯠꯅꯤꯗ꯫ ꯑꯗ ꯁꯤꯒꯤ ꯃꯈꯣꯏꯁꯤꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯁꯦ ꯑꯗꯨ ꯉꯔꯥꯡꯗꯨ ꯃꯥꯏ ꯄꯥꯛꯄꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯧꯕ ꯌꯥꯔꯦ꯫ ꯂꯧꯁꯤꯜꯂꯣꯔꯦ, ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦꯗꯅ ꯌꯥꯝ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏ ꯌꯨꯠꯁꯤꯡ ꯍꯥꯏꯇꯥꯔꯦ, ꯁ꯭ꯇꯨꯗꯦꯟꯠ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯦꯁ ꯋꯦꯜ ꯑꯦꯁ ꯌꯨꯠ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯅ ꯌꯨꯠ ꯄꯥꯋꯔꯗꯣ, ꯌꯨꯠ ꯄꯥꯋꯔꯒꯤ ꯑꯃꯁꯨꯡ ꯁ꯭ꯇꯨꯗꯦꯟꯠ ꯄꯥꯋꯔ ꯒꯤ ꯀꯩꯅꯣꯗꯣ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯎꯠꯂꯦ ꯍꯥꯏꯇꯥꯔꯦꯅꯦ, ꯃꯥꯒꯤ ꯑꯉꯝꯕ ꯃꯥꯒꯤ ꯊꯥꯛꯁꯤ ꯀꯗꯥꯏꯐꯥꯎ ꯌꯧꯅ ꯆꯪꯁꯤꯜꯂꯛꯄ ꯉꯝꯒꯦ ꯍꯥꯏꯕꯗꯣ꯫ ꯑꯗ ꯑꯃꯔꯣꯝꯗꯁꯨ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯍꯥꯏꯇꯥꯔꯦ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯝꯅ ꯚꯥꯏꯂꯦꯟꯠ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯈꯣꯏꯒꯤ ꯈꯣꯡꯖꯪꯗꯨ ꯂꯥꯛꯇ꯭ꯔꯒꯁꯨ ꯍꯥꯏꯕꯗꯤ ꯀꯩꯅꯣꯗꯨꯗ ꯃꯁꯤꯒꯤ ꯃꯈꯣꯏꯒꯤ ꯃꯨꯚꯃꯦꯟꯠꯁꯤ ꯅꯍꯥꯟ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯅꯔꯤꯕꯗꯨꯅꯤꯀꯣ, ꯃꯉꯥꯡꯁꯥꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯤꯗꯨꯅꯤ꯫ ꯁꯤꯒꯤ ꯃꯨꯚꯃꯦꯟꯠꯁꯤ ꯊꯨꯒꯥꯏꯅꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯅ ꯗꯦꯜꯂꯤꯗ ꯖꯟꯇꯔ ꯃꯟꯇꯔꯗ ꯇꯧꯔꯛꯄꯅꯤꯗꯅ, ꯑꯩꯈꯣꯏꯒꯤ ꯁꯪꯁꯠ ꯆꯠꯂꯣ ꯍꯥꯏꯗꯅ ꯑꯗꯨꯗꯩꯗꯨꯗ ꯃꯈꯣꯏꯅ ꯇꯧꯔꯛꯄ ꯈꯣꯡꯖꯪꯗꯨ ꯃꯗꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯈꯣꯏꯒꯤ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯁꯤꯖꯤꯟꯅꯈꯤꯕ ꯃꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝꯗꯣ, ꯃꯦꯊꯠ ꯃꯌꯥꯝꯗꯣ ꯍꯥꯏꯇꯥꯔꯦ, ꯄꯨꯂꯤꯁ ꯕ꯭ꯔꯨꯇꯦꯂꯤꯇꯤ ꯁꯥꯊꯤꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ, ꯃꯈꯣꯏꯅ ꯐꯨꯕ ꯆꯩꯕ ꯇꯧꯕ ꯈꯣꯠꯄ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯎꯅꯔꯦꯗꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ꯫ ꯑꯗꯣ ꯍꯟꯅꯁꯨ ꯑꯗꯨꯝ ꯍꯥꯏꯅꯔꯦ, ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯁꯤꯃꯛꯇꯗꯁꯨ ꯑꯗꯨꯝ ꯉꯔꯥꯡꯃꯛꯇꯗꯁꯨ ꯑꯗꯨꯝ ꯈꯟꯅ ꯅꯩꯅꯕꯗ ꯑꯗꯨꯝ ꯐꯣꯡꯗꯣꯛꯅꯈ꯭ꯔꯤꯗꯨꯅꯤ ꯃꯉꯥꯡꯁꯥ, ꯅꯪꯅ ꯁꯥꯃꯛꯁꯨ ꯑꯗꯨꯝ ꯍꯣꯁ ꯑꯣꯏꯔꯤꯗꯨꯅꯤꯗꯅ꯫ ꯑꯗꯨꯅ ꯑꯗꯨꯋꯥꯏꯗꯗꯤ ꯌꯥꯝꯅ ꯁꯥꯡꯅ ꯄꯟꯗ꯭ꯔꯁꯨ ꯍꯥꯏꯕ, ꯑꯗꯨꯁꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯗꯤ ꯅꯤꯡꯁꯤꯡꯉꯤ ꯍꯥꯏꯇꯥꯔꯦ, ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ, ꯃꯈꯣꯏꯅ ꯐꯨꯈꯤꯕ ꯆꯩꯈꯤꯕ ꯀꯩꯅꯣ ꯇꯧꯈꯤꯕ ꯃꯌꯥꯝ, ꯑꯗ ꯌꯥꯝ ꯊꯤꯅ ꯇꯝꯊꯤꯅ ꯐꯨꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯩ ꯄꯦꯂꯦꯠ ꯒꯟ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯆꯥꯔꯥ ꯍꯥꯏꯗꯣ, ꯑꯗꯨꯒ ꯀꯥꯞꯄꯒꯤ ꯃꯤꯉꯣꯟꯗ ꯃꯃꯥꯏꯗ ꯄꯥꯟꯕ, ꯃꯁꯥꯗ ꯄꯥꯟꯕ ꯄꯥꯏꯉꯤ ꯄꯥꯜꯂꯤꯗꯨꯅꯤꯅ꯫ ꯏꯝꯐꯥꯜꯗꯁꯨ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯅꯍꯥꯟꯋꯥꯏ RAFꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯑꯃ ꯃꯀꯣꯛ ꯃꯅꯥꯛꯇ ꯊꯝꯃꯒ ꯍꯦꯛꯇ ꯄꯣꯏꯟꯠ ꯕ꯭ꯂꯦꯡꯛ ꯔꯦꯟꯖꯇꯒꯤ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯅ ꯄꯦꯂꯦꯠ ꯒꯟꯗꯨꯅ ꯀꯥꯞꯄꯗ ꯃꯀꯣꯛꯁꯤ ꯁ꯭ꯋꯥꯏꯗ ꯃꯔꯥꯏꯕꯛ ꯇꯪꯈꯥꯏ ꯑꯃ ꯐꯛꯈꯤꯕꯗோ, ꯑꯗꯨ ꯅꯤꯡꯁꯤꯡꯉꯤꯗꯨꯅꯤꯅ꯫ ꯑꯗꯨꯅꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯇꯥꯡꯊꯤꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯗ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥ ꯍꯤꯔꯣꯏ ꯅꯨꯄꯤꯁꯤꯡꯗꯁꯨ ꯁꯥꯊꯤꯅ ꯃꯁꯥ ꯄꯥꯏꯗꯅ ꯅꯨꯄꯥ ꯄꯨꯂꯤꯁꯅꯒ ꯍꯦꯛꯇ ꯑꯉꯛꯄ ꯐꯪꯅ ꯃꯑꯣꯡ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯗ ꯀꯩꯅꯣꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯍꯤꯟꯗꯨ ꯁꯣꯁꯥꯏꯇꯤꯁꯤ नुपीबु रेस्पेक्ट तब अदुंबा कनो अमनि सोसाइटी नि हारिबनिदना अखोई धर्म की लाइक पाइंगे लेग्रेना मैं पुना अखोई लोइन निंगसंगदसु यारे हाइतारे अखोई मैं पुना लोइ खंगना वाने अदमाय तने हिंदू सोसाइटीज दा अखोई नुपीबु अदुकी मतिक अवांग थाकते खत थमिबा अदुंबा सोसाइटी मनि अदुबु दिल्ली द नहान की अखोई कनो दुदा सिगी कोक्रोच सीजेपी की खोंजंग दुदि नुपी महिरोइसिंग दुदा ता बिक्री बस मोइन उठख्रिबा मखोई ट्रीटमेंट मखोई स्टाइल दो दिल्ली पुलिस की दो साक्तेना का हेली हाइतारे अदा हजिक दिल्ली पर कनोदा नहान अखोई एंटी नेशनल टेस्टिंग एजेंसी ना अदुना सिनबनेदना सिगी कनोजे मखोई नीट यूजी एग्जाम से अदा अदुगी मखोई हाइरबा अदुगी मखोई ऑफिस स्टाफ निफुगा मंगारा तरेला केनो अदु मखोई कनो तौग्रे हाइरे सेक तौग्रे हाइरे मफम लथोख्रे ना हाइरे अदैदा अदमाइन मखोई लथोपदे होरेबा गवर्नमेंट ऑफ इंडिया ना मखोई खितंग थबक से पाखत होरे अदा दिल्ली की पुलिस कमिश्नर याउना अदा अतोप पुलिस ऑफिसर मखोई मददा मखोई ना लाठी चार्ज बेटन चार्ज तवना अदा ऑर्डर पीरिबा अमसुंग एकदम मफमरां खंगना याम साथिबा तमथिबा मौद ब्रुटैलिटी सथगिबा अदुगी अदुदैते कंसर्न ओइबा रेस्पोंसिबल ओइबा अदुम पुलिस ऑफिसर सिंग दो मखोई मथकतसु मसी कनो पनिशमेंट से लोखत कदौनेबो मखोई बिसु सेक तवदौनी मखोई जो सस्पेंड तवदौनी डिसमिस तवदौनेबो अदुना असिमगि वाफम खरसु वाली हाइतारे अदगी होजिकी कनो दुदा अमु हंजलाबदा
ngarangi CCP ki kenotse makhoi ki movement se numit kun thanga kun chat ruk sujalabane thani farka dorbane ada achoba mai pak pak mane masidai sta kenoki kenoti akhi CCP si karino kanano masi kenone foreign funded agency ni adagi masi losing masi kanano abhijit dipke haina Boston University da akhoi ki kenoki public relations na tamiba adagi graduate student sahi budi kun thang suraba miyo emani ada masi akhoi hana kadage political party ama akhoi Aam Aadmi party ki akhoi social media ki mana adumba strategies ama oira mi ka kan haidana simagi magi background history ken story si yeng haraga adu Boston University te leibani US te lenbani haina adu masi CIA ki agent ni CIA ken ki America ki US ki deep state ni adu masi thajal pani khopani adu man tawri khongchang mayam se foreign funded ni ka kan haidana akhoi India ki tongan ton media channel mayam ama akhoi news TV channel haitaren ko na sigi keno mayam sina akan bi mong dani mabu keno tong na bo khona kibdo kare hene makhoi mayokta kare akhoi ki sima allegation am thang tan pikhatana adagi madhe numit ka ni no makhoi pura mathau ama oina sigi news channel sing duna maming sat pa yam yawri ko ai maming de palaroi mamang de ai atop channel mate maming de pan yaw kra bane ado sidai palaroi